ꯂꯥꯛꯑꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛ ꯑꯣꯇꯣꯗꯒꯤ ꯂꯥꯛꯑ ꯇꯧꯔꯦ ꯀꯨꯝꯃꯦ ꯌꯨꯝ ꯌꯧꯔꯛꯄꯗꯀꯣ ꯑꯗꯨꯗꯤ ꯂꯩꯕ ꯂꯩꯕꯗꯤ ꯄꯥꯏꯔꯦꯍꯦ 나만이 오늘 제대로 썰어 그럼 ꯃꯧꯁꯥ ꯆꯥꯕ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯥꯏꯅꯦꯗ ꯂꯥꯛꯑꯦ ꯗꯦꯜꯂꯤ ꯍꯠꯇꯅꯤꯀꯣ ꯀꯩꯀꯩ ꯅꯣꯏ ꯆꯥꯗꯣꯏꯁꯦ ꯍꯥꯏꯔꯣ ꯑꯂꯨ ꯕꯣꯔꯥ ꯀꯥꯡꯍꯧꯒ ꯕꯣꯔꯥꯒ ꯁꯤ ꯂꯩꯔꯦ ꯗꯦꯜꯂꯤ ꯍꯠ this night okay very beautiful guy ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯥꯛꯇ ꯆꯠꯂꯒꯦ ꯐꯗꯤ ꯐꯖꯔꯝꯃꯦ ꯁꯦꯝꯒꯠꯂꯝꯃꯦ ꯄꯣꯁ ꯇꯥꯔꯦ ꯁꯦꯀꯨꯔꯤꯇꯤ ꯚꯥꯏ ꯂꯩꯔꯦ ꯑꯗ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯁꯥꯃꯨ ꯁꯤꯅ ꯁꯥꯃꯨ ꯑꯃ ꯂꯩꯔꯦ ꯁꯥꯃꯨ ꯑꯃ ꯁꯤꯅ ꯁꯥꯃꯨ ꯏꯆꯥ ꯂꯩꯔꯦ ꯔꯣꯂꯔꯅ ꯇꯥꯈꯠꯈ꯭ꯔꯦ ꯂꯝꯁꯦ ꯃꯥꯒꯤ ꯔꯣꯂꯔ ꯕꯣꯏ ꯀ꯭ꯔꯥꯐꯀꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤ ꯂꯣꯏ ꯂꯩꯔꯦ ꯀ꯭ꯔꯥꯐꯁꯦ ꯆꯥꯅꯤꯡꯕ ꯑꯃ ꯂꯥꯛꯑꯦ ꯃꯥꯅ ꯑꯃꯨꯛ ꯈꯥꯃꯦꯟ ꯕꯣꯔꯥꯁꯦ ꯑꯃꯨꯛ ꯆꯥꯅꯤꯡ ꯈꯜꯂꯛꯄꯤ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯈꯥꯃꯦꯟ ꯕꯣꯔꯥꯁꯦ ꯑꯃꯨꯛ ꯄꯤꯖꯔꯣꯏꯗꯣꯏꯅꯦꯅ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯆꯦꯂꯦꯟꯖꯅꯤ ꯍꯥꯏꯇꯥꯔꯦ ꯑꯥꯗ ꯀꯩꯅꯣ ꯍꯌꯤꯡ ꯑꯃꯁꯨ ꯄꯥꯏꯔꯦ ꯑꯗꯩꯗ ꯍꯌꯤꯡ ꯑꯃ ꯂꯩꯕꯤꯕ꯭ꯔꯣ ꯁꯤꯗ ꯕꯦꯒ ꯅꯨꯡ ꯐꯖꯕꯅꯤ ꯁꯤ ꯄꯣꯠꯁꯦ ꯂꯩꯊꯔꯦ ꯉꯁꯥꯏ sida ꯂꯩꯔꯦ ꯂꯣꯏꯅꯃꯛ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯗꯛ ꯗꯛ ꯃꯅꯤꯄꯨꯔ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟ ꯌꯨꯝꯊꯪꯅꯕ ꯑꯁꯥꯝ ꯌꯨꯝꯊꯪꯅꯕ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ ꯄꯥꯁꯃꯤꯅꯥ ꯅꯨꯡꯃꯤꯅꯥ ꯖꯨꯋꯦꯂꯔꯤꯒꯤ ꯄ꯭ꯔꯗꯛ ꯂꯩꯔꯦ ꯁꯤꯗ ꯃꯣꯏ ꯁꯤꯒꯤꯗꯅꯦ ꯆꯐꯨꯗ ꯇꯧꯕ ꯀꯨꯜꯐꯤ ꯃꯆꯥ ꯌꯣꯟꯕꯗꯣ ꯆꯐꯨꯗ ꯀꯨꯜꯐꯤ ꯃꯆꯥꯗꯣ ꯆꯥꯁꯦ ꯍꯥꯏꯔ ꯑꯣꯀꯦ ꯕꯣꯁ ꯆꯐꯨꯗ ꯀꯨꯜꯐꯤ ꯁꯤꯒꯤ ꯆꯐꯨꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯆꯥꯒꯦ ꯍꯥꯏꯔꯣ ꯍꯣꯔꯦꯟ ꯆꯥꯒꯦ ꯍꯥꯏꯔꯣ ꯍꯣꯔꯦꯟ ꯊꯣꯔ ꯆꯥꯒꯦ ꯂꯩꯔꯦ ꯕꯣꯁ ꯑꯁꯥꯝꯒꯤꯅꯤ ꯁꯤꯅ this is Assam here Assam Pero posiba Ano masakit kira? que eu dou Sakit ko. Não, sakit mo bra. Bronzo. Hale to. Sakit ko ya chobo ko kai no ye ning ro kai. Ye kya ra? Ye ko no. Som le re na Manipur ki som le. Si Nagaland ki le. Si Nagaland store. Manipur le re. Assam som le. Som lao hai. Manipur ki som le lao. Assam de som le bene. Pancha. Som le lao. Cắt đi photo. Sao thì photo nào? क्या खाना है भाई साहब? Guys. दो रेती के जानेंगे ना सिंधु एक प्लेट बोरा केली चना एक प्लेट बस इतना दे दोगे चाहे कितनी करना है चाहे बाइक तो Sile ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯁꯤꯗꯩ ꯅꯩꯗꯔꯅꯤ ꯑꯩꯈꯣꯏ ꯆꯥ ꯊꯛꯀꯦ Cái này ꯄꯥꯛ ꯉꯝ Biết năm nhìn biết năm. ꯍꯋꯥꯏ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯍꯠ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤꯀꯣ ꯌꯥꯝꯅ ꯑꯍꯥꯎꯕ ꯆꯥꯗꯣꯔꯦꯅ ꯆꯥꯕ ꯐꯪꯉꯛꯇꯕ ꯑꯣꯏꯕꯒꯤꯅꯦ ꯍꯔꯥꯎꯔꯦ ꯉꯁꯤꯁꯦ ꯑꯉꯥꯡꯈꯩꯁꯦ ꯑꯩꯁꯨ 나만이 오늘 제대로 썰어 그럼 차 제대로 썰어 그럼 말이야 차 하나 탁구 한 비. ꯆꯥ ꯊꯛꯒ ꯍꯥꯏꯔꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥ ꯊꯛꯑꯒ 싱수도 돼 ꯋꯥꯊꯤ ꯉꯥꯡꯒꯦ ꯀꯩ ꯄꯨꯊꯣꯔꯛꯑꯦꯕ ꯀꯔꯤꯕ ꯅꯪꯅ ꯍꯥꯏꯗꯣ ꯁꯦꯡꯖꯨ ꯑꯦ ꯆꯥꯗꯤ ꯃꯆꯨ ꯇꯣꯡꯉꯥꯜꯂꯤꯍꯦ ꯁꯥꯂꯥꯏ ꯁꯥꯂꯥꯏ ꯃꯤ ꯑꯉꯥꯡꯗꯣ ꯊꯩꯗꯣꯛꯄ ꯇꯥꯔꯦ 시용 보라 요래 시 보라 요래 차트니 내래 기다려 ꯆꯠꯅꯤꯁꯤꯅ ꯅꯝ ꯅꯝ ꯆꯥꯗꯦ 까불어 하지 자 ꯆꯠꯇ꯭ꯔꯤ ꯌꯥꯎꯋꯦ ꯑꯩꯕꯅ ꯃꯅꯤꯄꯨꯔꯤ ꯆꯥꯔꯒ ꯆꯥꯅꯤꯡꯉꯦ ꯑꯃ ꯑꯁꯤꯗꯒꯤ ꯇꯨ ꯑꯥꯒꯤ ꯃꯅꯤꯄꯨꯔꯗ ꯆꯥꯅꯤꯡꯉꯦ ꯃꯌꯥꯗ
뭐지? 하나 합쳐서 하면 안 돼. hỏi 좀 hòm. Đây xin cái gì à? 차야는 게 하고 브라. 싸들이 봐. 이나 알루사나. 야, 때리잖아. Very good. Để cái thằng đấy nó mới được rồi. 생주. 때 생주를 자시자. 고비. 고비가 이게 너무. Gobi, hawai. 하와이. làm ra mẹ Mix. 하바보. 해. wedding mana mana 쉐바타로. 아이 쉐바타로. 리더게 쉐바타로. 리더. And the leader. Ngọc xoa sao bây giờ xin. ngầu xa. Quanh đâu bà? Sao? 무라 좀 사게 무라 좀. Ôi năm nào hỏi một buổi. Wow. 뭐라 하고 브라? Bora kilisana sih. Mukbang to lagi masih kanan. Sekarang kita kayak apa? Senju. Oke. Sekarang gitu. anh học lắm này chứ Ôi. Chỉ một cái nón phủ lại mà. Cái gì vậy? panipuri Pani puri. Sao nào? Sao bra? đi thôi agak ăn Nggak usah reaction yang gitu. Anh ngầm nó Nggak bisa nang dia. ai kan Sasa lo dia. kamu nah aja mangga cái những dầu rồi đấy. Quay thật cái nó. Alo, koy i제 spun강항에 질레. 너희 세상 그래. 오늘 너희 세상 그래. 아이고 오늘 게임 비자 비드래. 아이디. đi 너 빌 얘기 다기야. 그때 저 빌을 빡 따라 못 이별가니. 아너 부살라가 톨레 하고 요직세. 뭐 이제 링만 감다더래. 싸게 들어. Đang đi không phải trong đó là mày xuống thang leo. Nó cái này mình nằm thang cái tập. 미안해 쓴다. Na tuần đó. ए लड़की कुल्फी जागेरा. कुल्फी. Kamera. Sales display. 너 beli malai. malai Khalo. sapu là Sapu wala. Hey. Chết nó. 300 का. Yeah, hắn thấy. एक और दे दो. छाया दी. Ama sih bisa mina. balik aja मैं कर देता Bas हूँ. bas. ये 100 का है. चलो ठीक है. कुल्फी लुपा चामा यांखै पी लुपा कुन पी बजे कनोदा चाम द लौ अखोइ जे भरा वांग लाक मी मा लब जा ला खैनो अदु जुगी रा खंग साना करे नि नत्रे ममन जे अखोइना कनो दे बेरा वखन जे अखोइ अपडेटेड ओइ देबि ओइ जालो अदु सि थोले अखोइ आइने सुमना कन फाउगुम तोइनि मेट्रो स्टेशन न सिले रे अदु मखा की मोइ सबवे लेदना अदा फाउदो अदुम डाइरेक्ट योरने रो तो सिदे इमाजिन नामा जे फमी एलोपेन कन्ना पाइसलाई आइना कन्ना ngangi very nice आइदि गाइ जाग्रा मम लेव सिदा ताउरमने ताउरिजि गारिनो ननि येंदोसिबो आगे दोरे गलाय बोजिंजे नों जादो रासकिम जा saya katara satu ja very good isa nang di no AD charoy very good thôi chứ là metro cái gì sau về đi phao đua cả còn cái anh ấy ta tuyển anh này khăn luôn na mui je jadi hati put gora ka macam yang tinggal orang dengan khăn itu anh ấy tu mui support yang lain hai view set dia tahu tu guys Carrying tales only the forest holds. aduh anh ấy makin jauh deh ha belum tak 손 잘라줘 예 좀 잡아줘 예 nganam namak pra Người đấy thì sao tôi phải thế này. mà này trà mà năm tí ra với bạn hầu nhau đó này guys
ꯑꯗꯨꯗꯤ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯂꯥꯏ ꯇꯧ ꯂꯩꯔꯦ ꯁꯤꯗ ꯇꯧꯅꯤ ngasa sa oi kangbu ha okay boss la foi ngang bo chalo 250 कौन सा वाला वही डॉलर ये छोटा वाला दे दो छोटा वाला बहुत छोटा ओके कितना का सर छोटा वाला आ गया प्राइस यस वेरी नाइस 1 किलो ठीक है 330 अरे यार अभी 250 बता रहे थे 250 वाइट वाला विदेशी वाला ऐसा लगा रेगुलर कस्टमर हो सर प्लीज 230 चला है 300 ꯑꯗꯣ ꯉꯥꯅꯨꯗꯤ ꯂꯩꯔꯝꯃꯦ ꯃꯥꯔꯀꯦꯠ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯃꯣꯏꯗꯣ ꯁꯨꯝ ꯂꯥꯛꯀꯥꯟꯗ ꯀꯩꯅꯣ ꯂꯩꯍꯧꯔꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯍꯧꯔꯤ ꯅꯣꯏ ꯑꯗꯨꯝ ꯁꯥ ꯉꯥ ꯍꯪꯕ ꯃꯌꯥꯝꯗꯣ ꯂꯣꯀꯦꯁꯟ ꯍꯪꯕ ꯃꯌꯥꯝꯁꯨ ꯂꯩꯔꯛꯑꯅꯤ ꯑꯗꯣ oksa ꯆꯥꯅꯤꯡꯉꯕꯁꯤ ꯂꯩꯔꯦ ꯂꯣꯏ ꯂꯩꯔꯦ ꯍꯦꯡ ꯃꯀꯣꯛꯅꯁꯤ ꯂꯩꯔꯦ ꯑꯁ ꯀꯩꯅꯣ ꯂꯐꯣꯏ ꯆꯥꯅꯤꯡꯉꯦꯅ ꯇꯧ ꯂꯩꯔꯦ ꯂꯐꯣꯏꯁꯤꯁꯨ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯇꯧꯗꯦ ꯃꯨꯟꯗꯤ ꯃꯨꯟꯗ꯭ꯔꯤ ꯅꯣꯡ ꯅꯤꯅꯤꯗ ꯃꯨꯜꯂꯛꯄ ꯆꯥꯟꯁꯄꯨꯗꯤ ꯂꯩꯕ ꯂꯨꯄꯥ 140 ꯑꯣꯏꯕ ꯍꯥ ꯇꯔꯨꯛꯁꯤꯗ ꯆꯥꯝꯅꯦ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯉꯁꯤ ꯊꯦꯡꯉꯦꯕ ꯇꯥꯏꯃꯤꯡꯁꯦ ꯉꯥꯅꯨꯃꯨꯛ ꯊꯣꯡꯉꯅꯤ ꯉꯥꯅꯨꯃꯨꯛ ꯆꯥꯔꯅꯤ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯍꯥꯏꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯅꯨꯄꯤ ꯊꯤꯕꯁꯦ ꯑꯩꯅ ꯅꯍꯥꯟ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯗ꯭ꯔꯣ ꯀꯥꯟꯅꯕꯅꯤ ꯄꯩꯁꯥꯕꯨꯗꯤ ꯈꯤꯇꯪ ꯇꯤꯡꯕꯅꯤꯀꯣ ꯃꯥꯔꯀꯦꯠꯀꯨꯝꯕ ꯆꯠꯄꯗ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯅꯕ ꯍꯣꯠꯅꯧ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯦꯕꯀꯣ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯣꯇꯣꯗꯒꯤ ꯂꯥꯛꯑ ꯇꯧꯔꯦ ꯀꯨꯝꯃꯦ ꯌꯨꯝ ꯌꯧꯔꯛꯇꯣꯔꯦꯀꯣ ꯑꯗꯨ ꯇꯦꯜꯂꯩꯕ ꯑꯌꯥꯝꯕꯗꯤ ꯄꯥꯏꯔꯦꯍꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯃꯥꯔꯀꯦꯠꯇꯨꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯀꯩ ꯂꯩꯁꯦ ꯍꯥꯏꯅꯣ ꯀꯩꯅꯣ ꯍꯩꯀ꯭ꯔꯨ ꯆꯥꯒꯦ ꯁꯤ ꯂꯩꯔꯦ ꯑꯩꯗꯤ ꯆꯠꯂꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨ ꯒꯥꯔꯤ ꯕꯥꯏꯗꯨꯁꯨ ꯂꯩꯔꯦ ꯂꯥꯛꯑꯒ ꯂꯩ ꯊꯣꯠꯇ ꯀꯥꯞꯁꯤꯜꯂꯒꯦ ꯅꯩ ꯆꯠꯂꯒꯦ ꯍꯥꯠꯇꯣꯛꯑꯒꯦ ꯁꯤꯗ ꯂꯩꯔꯦ ꯉꯥꯅꯨꯗꯣ ꯁ꯭ꯄꯣꯠꯁꯤ ꯇꯥꯕꯅꯦ ꯉꯥꯅꯨꯁꯤ ꯂꯣꯀꯦꯜ ꯉꯥꯅꯨꯗꯨꯅꯤ ꯌꯦꯡꯉꯨꯅꯦ ꯅꯣꯡ ꯇꯥꯕꯅꯤ ꯌꯨꯝ ꯅꯤꯡꯁꯤꯡꯕ꯭ꯔꯣ